Tongan davi kaya taladuna at sumna changsileva economic blockade na maram moiraga lamdam masigi miyoi pumnamakta achaubu chaithing ama piri lamdam masida yen loivana sinfam moizariva singdi awabagi mathakta awaba mayoknare economic blockade asina maram moiraga yen machinjak fangaktaba amadi lambida purakpa yen sing pak sana Sijillakpana maram moiraga yen loiriva farmer singna yaningdaba phongdokpoina masa masana loizariva yen sing arak pa miyoi singda sel amata laudana lemna yentoktuna khongjang changsingkhrei ngasi numidung baduai dagi hauna Imphal gi Mau market ta changsin khiwa khongjang aduda yen loiriva farmer singna thawai panba jiba singa si machinjak chaningai lektana wana khangba du yengba ngamlaktabadagi khongjang asi changsilakpani haike asumgi economic blockade asibo yaning da botuna changsin khiwa khongjang aduda mamalamata laudana yenthokriba yen singa du kg ani gi mathakta lumlaba yen singna yambani hairi khongjang aduda sarugya khiba farmer durbratara khavana Paumi singda ningam dabaga loinana hai madudi ngasigi khongjang asi farmer singna haunaruba leitana hauraktuna changsen bani itat tatana national highway singda maram amagisu hektamak athingba thamba sina mioiba khakta natana farmer singna loizariba thawai panba jiba singa sida suadu ki matik awaba pire maramaduna sumgi economic blockade asibu yaning daba phongdok poina khongjang asi changsen bani Magna makha taraduna poultry sector asina Manipuri gi senmitlonda achauba mating ama pangduna laklibani yen singa si thawai panbo oibana chadaba yade thaktaba yade adubo hauzik mitmangda chada thaktabana mathang sirakpadage sinfam asi thadok lagi haiduna farmer sing haunaruba naidana yen singa si Miyamda Lemna Yenthokhre haike economic blockade asina makha asum sangthaduna leirabadi farmer singna sanga makha tana yenthokhtuna yaningdabagi khongjang hena kanna changsilagan haike